masida ikoina ubiya de kana hai no koi loktak ki matanda goina ne taki wai aeroplane की कई को तो लांबो अगर लाखरबनी मकोइदा अवा टाइम ने मसी की मतलब लोइबो मतके तसी we're going to make a bookmark. performance aduga lyric storytelling gi oral storytelling adu creative oiba way da koi kamaina moi express tawgadagi haibagi literature art haibase storytelling aduga masagi voice ama kamaina haigadagi phongdokadagi haibase khoina ngasigi literature and art festival sigi pandamni adu angang singda and youth the hena focus tawraga akhoi ngasigi session myam se pangthok chabani adugi mathakta akhoi local gi folklore tradition haitare adu su mayam da hena khangan binaba akhoi oral traditions myam se si su part of literature oibani na akhoi si su hapcharaga houdokchabani aduga ngasi akhoi art ki part sina akhoi Imphal art gallery gi Tamo Robin akhoi collaborate tawraga mana akhoi aspiring artist aduga established artist Manipur gi moi gi artwork myam se su pubiraga akhoi mayam singda utpiraga hen appreciate tawnaba aduga moi gi su learning ba yauragadi leibinaba na moi su promote tawbinaba na akhoi ngasi gi se sinjabani aduga akhoi mapandagi habdi Manipur mapandagi speakers authors writers activists scholars mayam su laga session mathang tawdori different topics from gender and society, gender and films, duga memoir writing, mental health, different topics hai tare diverse oiba topics mayam se akhoi na mathang tackle tawraga dialogue conversations ki through the koi kamaine hena chawkhat kadage kamaine hena anouba losing talhogadage haiba pandam siga yaroga koi ngasi handaki first edition of Loktak Literary and Art Festival se sinjabani aduga koi gi main sponsors na NHIDCL NHPC moigi mateng yaudradagi koi handak pangthokpa ngamjaroi aduga koi LDA da su yamna appreciate tawjai moigi complex su moina wahenaraga koi phajana sinba ngamjabani adugi mayam 2-day event se lakpiraga mapung phan biu ongkhena su mayam angang sing adagi youth sing mayam laga koi si support to biu aduga next time de so kwen chauna toba ngamnaba tawjage koi gi MSR LM ga collaborate tawraga khoina self help group myam aduga khoi gi IDP sing support moina sajaba myam do adu su yonjana bana khoina adumaina khoi gi local gi groups to self help groups as well as IDPs ki su moina sanjaba sabjaba myam do pot su yonjana ba aduga income generate tongna bana hona jabani aina setliba phiga phanek si so khoi self help group tagi moida semalaga aina ngasi sechabasi so moidagi ni aduga khoi gi local products myam je promote su tongna ba khoi gi phajaba khoi gi culture and tradition so hena promote tongna ba na khoi gi mayam da su laga mayam na yonbiriba pot sing si su yengbiu leibiu hena hainjani